यामना अंगक्प पाउदा मपालमदा थोकिबा थौदो अमदा मैमसु कमेंट पिबिरमो करी वखलो लेबिबिगे हाबदो ओडिशादा हैनौगिदमक नुपी फुरगा हाटख्रै पुलिस ओडिशागी बाद्राक डिस्ट्रिक्ट युंगावबु नुपा अमना महापु हैनौ पिजौ यादे हाबगिदमक फुरगा मागी नुपी अदु हाटख्रै हैना पुलिसना ngarang lai papukpa numita phungdokhrei angakpa amasum thamoi sokpa thौदो अदु मिहातपा कार्तिक जनाना निंथौकाबा नुमिते यु ngauraga numidang athengbuda yumda halakhiba amasum mangonda sananaba hainau piyu haina magi nupida haikhibagi matung zalamunda khunda thokibane adubu yumda laiba hainau punamak adudi makhoigi masa singna loinamak sathokre haina magi nupi aduna mangonda hairakhiba matamda nupa aduna wakhok ama lokhalaga mangonda phuba horakhi mahaki kappa lawbasing adu tarakpadagi yumlona badalaiba miyoisingna makhoigi yum madura sangsilakhi amasum nupi adu wakhal manglaga taduna lairamkhi mahakpu Dharamnagar hospital khutakta puki adubu doctor singna mahak siri haina laukhorakhi matu hatpa yungawba jena ngarang lebapokpa numita phakre haina additional superintendent of police Kaisal Chandra Paridana haikhi